Union Home Minister Amit Sahana ngarang chair lauduna fangkiba awang bathaki committee ki mifam amana leivak asigi tongan ba state chingda disaster thoklakpada thingnaba project sing paikhatnaba Lupa Crore 3027.86 khara henbagi Senfam Kaithokhre ayaba pikre hairiba Senfam sing asidagi state tara da leiba Brazil yamna toina taganba district yangkhaida thabak paikhatnaba Lupa Crore 144 gi Senfam Kaithokhre masiga loinana atopa state tarani thoigi oina ising ichau toina thokanba district nipumapanda thabak lokhatnaba yauri masigi damak Lupa Crore 2,000 ga supna kuni thoigi Senfam Kaithokhre hairiba thabak sing asigi damak achangba Senfam sing National Disaster Mitigation Fund dagi thokani hairi panba yabadi apunba state kuni thoi asida manipur gi oinadi amata yaudre adumakpu ngarang phangkiba committee gi mifam aduna lanmai toina sakpham oiriba India gi state 18 gi district 194 gi masak khangdoktuna lanmai chaklakpada thingnaba thabak lokhatnaba apunba Senfam oina Lupa Crore 919 ga lakh mautrani thoigi Senfam Kaithokhpada ayaba pikhi hairiba asida manipur gi su yauri hairiba Senfam asigi manungda central chair oina National Disaster Mitigation Fund amadi National Disaster Response Force chagi Lupa Crore 4,9 lakh 64 gi Senfam puthokani hairiba thabak asi maru oina forest fire management asibu lanmai chakpa thingba amadi mitigation gi thabak paikhatnaba hairi ngarangi awang bathaki committee aduda finance minister Nirmala Sitaraman agriculture minister Shivraj Singh Chauhan loinana niti ayog ki vice chairman singna members sing oina saruk yakhi